THOKLIBA IRANG ASIDA Meitei NUPI SINGDA KUKI SINGNA CHATHARAKKHIBA TAMTHIBA THOUWONG KAYA ADUGI MATANGDA Meitei gi NUPI MLA ANINA TUMINNA LEISILLIBA ASI YANINGDE HAINA MANIPUR LEINGAK ki retired Session Judge ARIBAM Noutuneshwari na PHONGDORAKLI Wafam asi Manipur da hojik THOKLIBA IRANG asiga mari leinana Federation of Civil Society Organization Fox Manipur na sinduna Palace Compound da laiba iboyai masumanglila sanglen da pangthokpa miyam gi oiba mifam amada mahakna phongdokhibane Punsila si aikoi imalaiba kidamak haiba team gi makada landamasi gi CSO club amadi mairapai bi sing na saruk yaduna pangthokiba mifam aduda aribam Noutuneshwari na makatan hai chahi asigi me ahumda kuki proof ki oiba chober rally ama chatlaba matung Meitei khul sing da yung mai thaba amadi nupi angang kaya ot naiduna hat khrabasu Government of India na kuki gi michang sangduna Meitei singbo aran ba mityang yenglibasi karigino Investigation su haudriba court charge sheet su thagatriba trial su leitriba kuki nupi ani gi viral video case ta Manipur gi chief minister na capital punishment bigani haina lauthokliba si yaningde nakalamromda moredagi freedom fighter amagi loina bi ahal oirabi nupi amabu hingna mai thaduna hatkibagi thawong aduna lumna laudriba karigino tampaktana lo chatnaba aduga chingdana lo chatnatabagi thawong yaningde Meitei gi miyoi kya thiba khangdana amadi tamthina ot naiduna hatkibagi video kya thoklabasu Manipur gi governor na Nongmata mayum da chatlaga imung manungna thengnariba awaba kaya themjinbi khide aduga viral video adugi kuki gi victim nupi adugi di governor masa chatuna lupa lakh tara khushinariba asilaibak thibane asigumba achan mirai naibagi thawong asi yabangam loi nakal anida chap manaba mityeng thamlaga thabak tawbiyo loinana Manipur kannabagi lambida changsiliba CSO sing amata oina punsilaga thabak tawmina se haina sumahangna phongdokhi amagi leader ABC expert amagi makhada leibiyo akhoi punna sasi kuki gi di under one roof chali hojiki leiba conflict se kan culture de loisan be yaroi wari sanara ga loisan ga dabani kuki gi wari sanna ge hairaga di makhoi gi di organization ama ani moi gi thogla ani akhoi gi kana thokduri ge ba kalpa condition wari saduri ge ba aduga this conflict situation se cannot be brought into settlement by gun culture. It should be in the peace settlement for Katobani. Adura peace settlement for Nabagi Damata, a point of sense Hana Punsen of a time. I know why they have a say, leader get about a Kanabigano, leader have a city, I get to Toreba Tamutu, what Kalavani, leader Aduki leader do not lay the Bakanda, a Koime function Chetuna, put that by Mayra. Let us proceed to cross our paths. Then come home more. Are you ready? Mifam aduga mari leinana Fox President TH Maniharna hai hojik THOKLIBA IRANG asida kuki narco terrorist singi khutagi Manipur kannaba sangsin minabagi mahutta masa masagi aningba apambagi matungina thabak tongnarakpana miyamda chamamnaba pohalle maramaduna Manipur da leiriba CSO sing amatoina punsinduna apunba warep amagi makhada punna changsin minase haina su mahakna makhata ki अखोने थेंगनरे बजे नॉट ओनली कुकी खत्ता नति हाजरिबा गसी इंडिया गवर्नमेंट की हिडन एजेंडा तोंगान बा उमजंग नरिबा नाइबरिंग स्टेट सिंगी अदुगुलबा मेजोराम की तोंगान बा मखै को वाखलोन जौ पीपल सिंगी मखोने जौ स्टेट लमा सेमना बहनरकवा तोंगान बा मयाम से मसे अखोय अपुन बना अखोयना वाखन पुथोआ कांदा अखोय का के सिविल सोसाइटी का के वाखन नतबा अदुगुलबा यूनिवर्सिटी लाइबा तोंगान बा इंटेलेक्चुअल म्याम जे पुंजल कांदा तोंगान बा मागी लाइन द लाइबा जिंजे पुंजल कांदा मखोय दगी अफा अफबा सजेशन जे लरो कांदा अखोय सेंक्शन मिनरा कांदा इराई लाइन मखोय जिंजे यूनियन गवर्नमेंट खंगदे मणिपुर गवर्नमेंट खंगदे हारिबा कुकी जिंजे खंगदे मखोय जिंग असे अखोयना इराई लाइन माइथीबा पिननबा अदुगुम पोतो मदुमा अखोय सिंजनबगी दमक्ता